ꯗꯦꯜꯂꯤꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯕꯁ ꯃꯔꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯅꯤ ꯌꯥꯎꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯑꯦꯛ ꯑꯣꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯍꯩꯔꯣꯏ 12 ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 3 ꯂꯥꯏꯀꯟꯅꯔꯤ꯫ ꯑꯁꯥꯝꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 4 ꯁꯨꯈ꯭ꯔꯦ꯫ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ CAA ꯆꯠꯅꯈ꯭ꯔꯕ ꯇꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯗꯦꯜꯂꯤꯗꯁꯨ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯂꯦ꯫ CAA ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯗꯦꯜꯂꯤꯗ ꯕꯁ 4, ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯒꯥꯔꯤ 2 ꯑꯃꯁꯨꯡ ꯒꯥꯔꯤ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯄꯒꯤ ꯃꯊꯛꯇ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯍꯩꯔꯣꯏ 36 ꯁꯣꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 11ꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯟꯅꯔꯤ꯫ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯤꯡꯅ ꯅꯨꯡ ꯂꯪꯉꯛꯄꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 3ꯁꯨ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯟꯅꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯩ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯟꯅꯅꯕ ꯐꯥꯌꯔ ꯇꯦꯟꯗꯔ 4 ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯅ ꯅꯨꯡꯅ ꯊꯥꯗꯨꯅ ꯂꯥꯟꯗꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯄꯔꯁꯣꯅꯦꯜ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯂꯥꯟꯐꯝꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯖꯥꯃꯤꯌꯥꯅꯒꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤ ꯁ꯭ꯇꯦꯁꯟ 11 ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯣꯛꯂꯥ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯐ꯭ꯔꯦꯟꯗꯦꯁ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯖꯥꯃꯤꯌꯥ ꯃꯥꯂꯤꯌꯥ ꯏꯁꯂꯥꯃꯤꯌꯥꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯆꯦꯟꯅꯗꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯗꯦꯜꯂꯤꯒꯤ ꯁ꯭ꯇꯦꯠꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯖꯥꯃꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯆꯦꯟꯅꯗꯦ꯫ ꯖꯥꯃꯤꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯖꯥꯃꯤꯌꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯖꯥꯃꯤꯌꯥ ꯃꯥꯂꯤꯌꯥ ꯏꯁꯂꯥꯃꯤꯌꯥꯒꯤ ꯀꯦꯝꯄꯁꯇ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯖꯥꯃꯤꯌꯥ ꯀꯦꯝꯄꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯈꯤ꯫ ꯅꯨꯄꯥꯒꯤ ꯍꯣꯁꯇꯦꯜꯁꯤꯡꯗ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯒ ꯃꯍꯩꯔꯣꯏꯁꯤꯡ ꯆꯤꯡꯊꯣꯔꯛꯈꯤ꯫ ꯅꯨꯄꯥ ꯃꯍꯩꯔꯣꯏꯁꯤꯡ ꯃꯐꯝꯗꯨꯗ ꯂꯩꯕ ꯀꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯅꯈꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ꯫ ꯖꯥꯃꯤꯌꯥꯅꯒꯔꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈꯤ꯫ ꯖꯥꯃꯤꯌꯥ ꯇꯥꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯗꯦꯜꯂꯤꯗ ꯑꯉꯛꯄ ꯐꯪꯅ ꯂꯝꯕꯤ ꯆꯠꯄꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟꯗ ꯀꯦꯖꯔꯤꯋꯥꯜꯅ ꯃꯤꯌꯥꯝꯗ ꯏꯪ ꯇꯞꯅ ꯂꯩꯅꯅꯕ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ BJPꯅ ꯏꯔꯥꯡ ꯑꯁꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯃꯔꯣꯝꯗ AAPꯒꯤ MLA ꯑꯃꯅ ꯉꯁꯤ ꯕꯁ ꯃꯩ ꯊꯥꯈꯤꯕꯗꯨ ꯄꯨꯂꯤꯁꯅꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ JN ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯈꯣꯡꯖꯪ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯃꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ꯫ ꯗꯦꯜꯂꯤꯗ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯂꯥꯛꯁꯤꯟꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯋꯦꯁꯠ ꯕꯦꯡꯒꯣꯜꯗ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯔꯛꯄꯗꯒꯤ ꯁꯥꯎꯊ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯍꯧꯔꯥ ꯒꯔꯥꯈꯄꯨꯔ ꯔꯦꯜꯋꯦ ꯁꯦꯛꯁꯟꯗ ꯂꯩꯕ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯇ꯭ꯔꯦꯟ ꯁꯥꯔꯚꯤꯁ 15 ꯂꯦꯞꯍꯟꯈ꯭ꯔꯦ ꯑꯗꯨꯒ 11 ꯑꯃꯅ ꯃꯇꯦꯛ ꯃꯇꯦꯛ ꯂꯦꯞꯍꯟꯈꯤ꯫ ꯅꯣꯔꯊ 24 ꯄꯔꯒꯅꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯔꯁꯤꯍꯥꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯌꯥꯕꯥꯂꯥꯗ CA ꯑꯃꯗꯤ NRCꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤꯡꯅ ꯔꯦꯜ ꯔꯨꯀꯣꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯁꯦꯂꯥꯠꯀꯤ ꯍꯁꯅꯥꯕꯥꯗ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯕꯥꯕ꯭ꯂꯥ ꯁ꯭ꯇꯦꯁꯟꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔꯁꯤꯡꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯨꯡꯗ ꯔꯦꯜꯋꯦ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯃꯨꯔꯁꯤꯗꯥꯕꯥꯗꯀꯤ ꯀ꯭ꯔꯤꯁꯅꯄꯨꯔ ꯁ꯭ꯇꯦꯁꯟꯗ ꯇ꯭ꯔꯦꯟ 4 ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯏꯔꯥꯡ ꯇꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯃꯈꯥ ꯇꯥꯅ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕꯒꯤ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯊꯣꯛꯇ꯭ꯔꯕꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯑꯋꯥꯡ ꯊꯪꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯕ ꯗꯤꯚꯤꯖꯟ 3ꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯃꯤꯇꯤꯡꯁꯤꯡ ꯁꯕ ꯗꯤꯚꯤꯖꯟ 29 ꯑꯃꯗꯤ ꯕ꯭ꯂꯣꯛ 59ꯗ ꯁꯤꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯖꯤꯅꯁ ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥꯅ ꯂꯨꯆꯤꯡꯕ ꯖꯣꯏꯟꯠ ꯃꯨꯚꯃꯦꯟꯠ ꯑꯦꯒꯦꯟꯁꯠ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯄꯥꯂꯕ ꯀꯨꯃꯥꯔ ꯗꯦꯕꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔ 11ꯗꯒꯤ ꯏꯍꯧ ꯑꯗꯨ ꯂꯦꯞꯍꯟꯈꯤꯕꯅꯤ꯫ ꯑꯁꯥꯝꯗ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯖꯔꯒꯁꯨ ꯑꯥꯔꯇꯤꯁꯠ ꯀꯌꯥꯅ ꯉꯁꯤ CAAꯒꯤ ꯃꯥꯌꯣꯛꯇ ꯒꯨꯋꯥꯍꯥꯇꯤ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ꯫ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯁꯣꯛꯈꯤꯕ ꯃꯤꯑꯣꯏ 2 ꯅꯧꯅ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯏꯔꯥꯡꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 4 ꯁꯨꯔꯦ꯫ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫